ꯌꯥꯔꯦ ꯍꯧꯖꯤꯛ ꯉꯁꯥꯏꯗꯒꯤ ꯁꯨꯃꯥꯏꯅ ꯄꯩꯅ ꯑꯝꯇ ꯂꯥꯏꯚ ꯇꯧꯒꯦꯅ ꯇꯧꯕꯅꯤ ꯉꯁꯥꯏꯗꯒꯤ ꯄꯩꯔꯒ ꯂꯥꯏꯚ ꯇꯧꯕ ꯌꯥꯗꯕꯅꯤ ꯍꯧꯖꯤꯛ ꯂꯥꯏꯚ ꯇꯧꯕ ꯌꯥꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯒꯨꯕꯤꯅ ꯅꯤ ꯅꯃꯥ ꯇꯧ ꯂꯩꯔꯦ ꯀꯗꯥꯏꯗꯅꯣ ꯁꯤꯗꯔꯣ ꯀꯦꯃꯦꯔꯥꯒꯤ ꯀꯩꯅꯣꯅ ꯈꯨꯝꯖꯟꯅꯤ ꯍꯜꯂꯣ ꯃꯌꯥꯝ ꯍꯜꯂꯣ 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 ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯒꯨꯕꯤ ꯆꯠꯈ꯭ꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯄ꯭ꯔꯤꯇꯤꯁꯤ ꯌꯦꯡꯕꯤꯌꯨ ꯁꯤꯗ ꯌꯥꯝꯅ ꯁꯥꯟꯇꯤꯗꯅꯤ ꯃꯥꯅ ꯐꯝꯃꯤꯁꯦ ꯑꯩꯅ ꯍꯦꯛ ꯁꯨꯃꯥꯏꯅ ꯄꯥꯏꯔꯕ ꯑꯩꯈꯣꯏ ꯑꯒꯨꯕꯤ ꯍꯧꯔꯛꯑꯅꯤ ꯇꯣ ꯄꯥꯝꯍꯟꯅꯕ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯃꯤ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯃꯤ ꯀꯩꯅꯣ ꯃꯤ ꯑꯃꯇ ꯂꯥꯏꯚ ꯂꯥꯛꯇꯦ ꯁꯤꯗ ꯑꯝꯇ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯃꯆꯥ ꯑꯦ ꯃꯤ ꯑꯃ ꯂꯥꯛꯑꯦ ꯌꯦ 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 ꯃꯤ ꯑꯃ ꯂꯥꯛꯑꯦ ꯌꯦ 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 ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯂꯥꯏꯚꯇꯣ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯑꯗꯨꯅꯅꯦ ꯍꯥꯏꯕꯗꯤ ꯃꯔꯛꯇ ꯑꯩꯒꯤ ꯐꯣꯟꯁꯦ ꯍꯥꯟꯅ ꯆꯨꯝꯅ ꯄꯣꯔꯇ꯭ꯔꯦꯠ ꯃꯣꯠꯇ ꯊꯝꯃꯨꯕꯒꯤ ꯌꯥꯗ꯭ꯔꯦꯕ ꯃꯤ ꯃꯁꯛ ꯑꯝꯇ ꯎꯗ꯭ꯔꯕ ꯀꯃꯦꯟ ꯃꯌꯥꯝꯗꯨꯗꯀꯣ ꯑꯗꯨꯅꯅꯦ ꯍꯧꯖꯤꯛ ꯏꯟꯁꯥꯡꯁꯦ ꯂꯣꯏꯁꯜꯂꯦ ꯑꯒꯨꯕꯤꯒꯤ ꯏꯟꯁꯥꯡ ꯈꯥꯏꯗꯣꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯊꯥꯛꯆꯜꯂꯅꯤ ꯃꯥ ꯄꯤꯖꯔꯅꯤ ꯃꯥ ꯉꯥ ꯊꯣꯡꯕꯒꯨꯝꯕꯁꯦ ꯌꯥꯝ ꯆꯥꯕꯅꯦ ꯉꯥ ꯊꯣꯡꯕ ꯌꯦꯟ ꯊꯣꯡꯕ ꯑꯍꯥꯎꯕꯅꯦ ꯍꯥꯏꯔꯗꯤ ꯃꯥ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯑꯃꯨꯛꯇꯣ ꯂꯩꯁꯟꯇꯣ ꯄ꯭ꯔꯤꯇꯤꯅ ꯁ꯭ꯃꯥꯏꯂꯤꯡ ꯃꯨꯠꯇꯅꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯩ ꯍꯧꯖꯤꯛ ꯁꯤ ꯍꯥꯞꯆꯤꯜꯂꯒꯦ ꯉꯥꯏꯈꯣ ꯇꯧꯒꯦꯕ ꯕꯕꯥ ꯊꯝꯒꯦꯕ ꯁꯤ ꯑꯗꯨꯒ ꯇꯧꯍꯧꯁꯦ ꯏꯕꯥꯅꯤ ꯍꯜꯂꯣ ꯇꯧꯁꯦꯕ ꯍꯥꯏ ꯍꯥꯏꯔꯦ ꯊꯣꯏꯕ ꯊꯅꯥꯎꯖꯝ ꯍꯥꯏ ꯃꯌꯥꯝ ꯍꯥꯏ ꯃꯌꯥꯝ ꯆꯠꯊꯣꯏ ꯂꯥꯛꯑꯣꯍꯦ ꯍꯧꯖꯤꯛ ꯂꯥꯏꯚꯁꯦ ꯍꯧꯖꯤꯛ ꯍꯧꯔꯒꯦ ꯂꯥꯏꯚꯁꯦ ꯍꯧꯖꯤꯛ the little tiger hello to you and your family hello thank you very much hello hey launa hey launa hey hi ma'am se koi piti si leto piti som do do se this is yung gui do gin bo talli ase mo koi piti se hello hi ma'am to koi mari lai re ji se 1 2 3 4 ama wali ama som da ngang gi sa kan oli ma ngang gi sa keno to ba lu re ko si puthora ni ma ꯀꯩꯗꯧꯔꯤꯅꯣ ꯍꯥꯏ ꯑꯒꯨꯕꯤ ꯍꯥꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯏꯚ ꯇꯧꯔꯤ ꯂꯥꯏꯚ ꯑꯩꯈꯣ ꯇꯣ ꯍꯥꯏ ꯇꯧꯑꯣ ꯁꯤꯗ ꯅꯪ ꯁꯤ ꯏꯟꯕ ꯌꯥꯔꯣꯏꯀꯣ ꯑꯗꯨ ꯏꯟꯕ ꯌꯥꯔꯣꯏꯀꯣ ꯁꯤ ꯂꯥꯛꯑꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯒꯨꯕꯤꯒꯤ ꯆꯥꯛ ꯂꯣꯏꯁꯜꯂꯦ ꯃꯥ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯑꯒꯨꯕꯤ ꯆꯥꯛ ꯆꯥꯗꯣꯔꯦ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯍꯥꯏ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯍꯥꯏ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯑꯝꯇ ꯈꯨꯝꯃꯣ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯃꯌꯥꯝꯁꯤ ꯁꯨꯝ ꯌꯦꯡꯕꯤꯌꯨ ꯃꯨꯟꯅ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯤꯇꯤꯁꯦ ꯃꯨꯟꯅ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯃꯥꯁꯦ ꯁꯨꯡꯂꯦꯡ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ ꯃꯥ ꯑꯩꯈꯣꯏ ꯄ꯭ꯔꯤꯇꯤ ꯌꯥꯝ ꯍꯩꯕꯅꯦ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯕ ꯃꯥ ꯁꯨꯡꯂꯦꯡ ꯂꯦꯡꯗꯕꯤꯗ ꯃꯥ ꯑꯗꯨꯝ ꯂꯩꯕ ꯍꯩꯕꯅꯦ ꯃꯥꯗꯤ ꯑꯗꯨ ꯄꯥꯏꯒꯅꯨ ꯃꯥꯁꯦ ꯁꯨꯝ ꯐꯝꯕꯁꯦ ꯁꯨꯡꯂꯦꯡ ꯂꯦꯡꯗꯅ ꯃꯥ ꯑꯗꯨꯝ ꯐꯝꯕ ꯂꯩꯗꯣꯏꯅꯤ ꯑꯗꯨ ꯄꯥꯏꯒꯅꯨ ꯁꯤ ꯂꯥꯛꯑꯣ ꯆꯥꯛ ꯄꯨꯔꯦ ꯂꯥꯛꯑꯣ ꯑꯃꯁꯤꯅ ꯃꯍꯨꯠ ꯂꯦꯡ ꯂꯩꯔꯦ ꯃꯥ ꯆꯥꯛ ꯆꯥꯗꯣꯔꯦ ꯍꯧꯖꯤꯛ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯃꯌꯥꯝꯁꯦ ꯉꯁꯤꯒꯤ ꯆꯥꯗ꯭ꯔꯤꯌꯦ ꯆꯥꯛ ꯆꯥꯒꯗꯣꯔꯦ ꯄꯨꯡꯗꯤ ꯊꯦꯡꯉꯦꯀꯣ ꯉꯁꯤ ꯈꯤꯇꯪ ꯊꯦꯡꯈ꯭ꯔꯦ ꯔꯤꯀꯥꯔꯗꯣ ꯁꯝ ꯁꯥꯡꯃꯜꯂꯦ ꯀꯛꯊꯠꯂꯣ ꯍꯥꯏ ꯗꯤꯞ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏꯔꯛꯑꯦ ꯈꯨꯔꯥꯒꯤ ꯌꯥꯊꯪ ꯏꯟꯖꯒꯦ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯔꯤꯀꯥꯔꯗꯣꯒꯤ ꯁꯝꯁꯦ ꯁꯑꯣꯝ ꯃꯥꯟꯅꯕꯅꯦ ꯀꯟꯅ ꯈꯥꯏꯔꯤꯁꯦ ꯍꯌꯦꯡ ꯀꯛꯑꯅꯤꯗ
ꯑꯩ ꯁꯝꯗꯤ ꯉꯁꯤ ꯀꯥꯡ ꯊꯠꯈ꯭ꯔꯦ ꯑꯩꯅ ꯕꯥꯠꯔꯨꯝ ꯆꯪꯉꯒ ꯃꯤꯡꯖꯦꯜ ꯌꯦꯡꯉꯒ ꯑꯩꯅ ꯀꯥꯇꯤꯅ ꯆꯞ ꯆꯞ ꯆꯥꯎ ꯊꯠꯈ꯭ꯔꯦ ꯍꯌꯦꯡꯅ ꯑꯩꯈꯣꯏ ꯔꯤꯀꯥꯔꯗꯣꯒꯤ ꯄꯥꯂꯤ ꯇꯥꯔꯦ ꯁꯤ ꯍꯌꯦꯡ ꯀꯛꯑꯒꯦ ꯑꯩ ꯃꯥꯏꯁꯦ ꯑꯩꯈꯣꯏ ꯑꯒꯨꯕꯤ ꯁꯣꯝꯗ ꯆꯥꯛ ꯆꯥꯅꯕ ꯇꯧꯕ ꯍꯧꯔꯦ ꯑꯒꯨꯕꯤꯗꯣ ꯋꯥ ꯉꯥꯡꯅꯕ ꯀꯩ ꯍꯥꯏꯅꯣ ꯋꯥ ꯉꯥꯡꯕ ꯇꯥꯔꯕ꯭ꯔꯣ ꯍꯥꯏ ꯑꯒꯨꯕꯤꯗꯣ ꯋꯥ ꯉꯥꯡꯕ ꯇꯥꯔꯕ꯭ꯔꯣ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯑꯒꯨꯕꯤ ꯁꯤꯗ ꯆꯥꯛ ꯆꯥꯕ ꯍꯧꯔꯦ ꯃꯤꯁꯇꯔ ꯑꯒꯨꯕꯤ ꯆꯒꯨꯕꯤ ꯍꯣꯏ ꯆꯥꯛ ꯆꯥꯗ꯭ꯔꯤꯌꯦ ꯀꯣꯃꯦꯗꯤ ꯃꯦꯟ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯏꯅꯝꯃꯁꯦ ꯍꯥꯏ ꯏꯅꯝꯃꯁꯦ ꯁꯤ ꯂꯩ ꯇꯨ ꯃꯆꯥ ꯆꯥꯛ ꯏꯜꯂꯤꯌꯦ ꯇꯣ ꯁꯦ ꯏꯅꯝꯃ 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 ꯃꯆꯥ ꯆꯥꯛ ꯏꯜꯂꯤꯌꯦ ꯀꯣꯚꯤꯠꯀꯤ ꯐꯤꯕꯝ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯃꯌꯥꯝꯕ ꯄꯥꯝꯍꯩꯕ ꯃꯩꯇꯩ ꯍꯧꯖꯤꯛ ꯑꯃꯁꯦ ꯃꯤꯌꯥꯎ ꯍꯥꯏ ꯍꯥꯏ ꯇꯧꯔꯣꯗꯅ ꯁꯦꯁ ꯏꯆꯥꯅ ꯍꯥꯏ ꯍꯥꯏꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯥ ꯆꯥꯛ ꯀꯟꯅ ꯅꯝꯃꯤꯁꯤꯗ ꯍꯥꯎꯕ꯭ꯔꯣ ꯆꯥꯛ ꯍꯥꯎꯕ꯭ꯔꯣ ꯌꯥꯝ ꯍꯥꯎꯕ꯭ꯔꯣ ꯍꯥ ꯆꯥ ꯌꯥꯝꯅ ꯍꯥꯎꯕ꯭ꯔꯣ ꯆꯥꯕꯣ ꯌꯥꯝ ꯍꯥꯎꯕ꯭ꯔꯣ ꯍꯥ ꯆꯥꯎ ꯆꯥꯎ ꯑꯝꯇ ꯍꯥꯞꯀꯦ ꯀꯣꯚꯤꯠꯁꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯍꯌꯦꯡꯗꯒꯤ ꯂꯣꯛꯗꯥꯎꯟ ꯇꯧꯕ ꯍꯧꯔꯦ ꯑꯗꯣ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯖꯥꯠꯅꯣ ꯁ꯭ꯋꯥꯏꯗꯁꯨ ꯑꯗꯨꯝ ꯃꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯁꯤꯔꯦ ꯁꯤꯅꯕ ꯑꯗꯨꯝ ꯌꯥꯎꯋꯦ ꯈꯔ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯔꯤ ꯑꯗꯨ ꯄꯥꯏꯔꯨꯅꯨ ꯑꯩꯈꯣꯏꯁꯨ ꯃꯌꯥꯝꯁꯤꯗ ꯆꯦꯛꯁꯤꯟꯅ ꯂꯩꯖꯔꯤ ꯃꯌꯥꯝꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯕꯤꯌꯨ ꯑꯗꯨ ꯅꯨꯡꯉꯥꯏꯔꯦ ꯑꯩꯅ ꯍꯥꯏꯒꯗꯧꯕꯁꯦ ꯑꯩꯈꯣꯏ ꯔꯤꯀꯥꯔꯗꯣꯝꯗ ꯄꯥꯏꯕꯁꯦ ꯃꯌꯥꯝꯒ ꯋꯥꯔꯤꯒ ꯁꯥꯟꯅꯧ ꯑꯩ ꯏꯟꯖꯥꯡ Mami à? Hai hả? Hai. Agubi xe, Agubi. À. Hầu bro. Hầu. Xe ra. Xe ra. Nồi. Yam hong 자자ꯕꯅꯦ ꯃꯌꯥꯝ ꯑꯃ. ꯉꯥ ꯊꯣꯡꯕ, ꯌꯦꯟ ꯊꯣꯡꯕ, ꯁꯥ ꯉꯥ ꯑꯣꯏꯔꯗꯤ ꯌꯥꯝ ꯍꯥꯎꯖꯩ. ꯂꯥꯛ. ꯀꯩꯗꯧꯔꯒꯦ? ꯂꯥꯛ. ꯕꯕꯥ ꯂꯣꯏꯗ꯭ꯔꯤꯕꯣ? ꯏꯟꯖꯥꯡꯂꯣ? ꯂꯣꯏꯗꯣꯔꯦ. ꯆꯥꯛꯁꯨ ꯌꯥꯝ ꯂꯥꯝꯃꯦ. ꯉꯥꯛꯇꯪ ꯁꯧꯍꯜꯂ ꯌꯥꯔꯅꯤ. ꯉꯥꯛꯇꯪ ꯁꯧꯍꯜꯂ ꯌꯥꯔꯅꯤ. ꯑꯒꯨꯕꯤ ꯑꯩ ꯆꯪꯉꯦ. ꯑꯩꯈꯣꯏ ꯑꯒꯨꯕꯤ ꯁ꯭ꯋꯥꯏꯗ ꯀꯣꯏꯆꯦꯜ ꯆꯦꯜ ꯂꯩꯔꯦ ꯃꯌꯥꯝ ꯉꯔꯥꯡꯁꯨ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯅꯝꯕ ꯉꯝꯍꯧꯗ꯭ꯔꯦꯕ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩ ꯂꯥꯏꯚ ꯂꯥꯛꯆꯕꯅꯦ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯑꯦꯟꯇꯔꯇꯦꯟꯅꯤꯡ ꯑꯣꯏꯕ ꯀꯩꯅꯣꯕꯨꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒ ꯁꯨꯝ ꯉꯥꯏꯍꯥꯛ ꯃꯇꯝꯗꯣ ꯉꯥꯏꯍꯥꯛ ꯐꯪꯉꯒ ꯃꯌꯥꯝꯒ ꯏꯟꯇꯔꯦꯛ ꯇꯧꯅꯕꯅ ꯂꯥꯏꯚꯁꯦ ꯇꯧꯖꯔꯛꯄꯅꯦ ꯃꯌꯥꯝ ꯑꯗꯩꯗ ꯃꯌꯥꯝꯅ ꯁꯤꯗꯩꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯗꯅ ꯌꯦꯡꯕꯤꯗꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯁꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝꯕꯨ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ. Thank you very much. ꯀꯩꯗꯧꯔꯒꯦ? ꯀꯩꯅꯣꯝ ꯄꯛꯑꯗꯤ. ꯆꯥꯛ ꯀꯩꯗꯧꯔꯒꯦ? ꯑꯣ. ꯆꯥꯎ. ꯍꯥꯎꯅꯤꯌꯦ. ꯍꯥꯎꯅꯤꯌꯦ. ꯑꯁ ꯍꯥꯎꯋꯦꯍꯦ. ꯍꯥꯎꯕ꯭ꯔꯣ? ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯇꯤꯒꯤ ꯃꯔꯝꯗ ꯍꯪꯕꯁꯤꯡꯗꯣ ꯑꯩꯈꯣꯏ ꯄ꯭ꯔꯤꯇꯤꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯕꯤꯌꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯄ꯭ꯔꯤꯇꯤꯁꯤ ꯂꯩꯔꯦ ꯄ꯭ꯔꯤꯇꯤ ꯃꯤꯅ ꯀꯣꯏꯁꯟ ꯍꯪꯉꯛꯑꯒꯗꯤ ꯑꯩ ꯄꯥꯔꯛꯀꯦ ꯅꯪ ꯈꯨꯝꯃꯧꯀꯣ ꯄ꯭ꯔꯤꯇꯤ ꯍꯥ ꯃꯌꯥꯝ ꯄ꯭ꯔꯤꯇꯤꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯤꯇꯤꯒꯤ ꯃꯇꯥꯡꯗ ꯍꯪꯕꯤꯔꯤꯕꯁꯤꯡ ꯑꯩꯈꯣꯏ ꯄ꯭ꯔꯤꯇꯤꯁꯤ ꯃꯃꯥꯡꯗ ꯂꯩꯔꯦ ꯃꯌꯥꯝ ꯑꯝꯇ ꯍꯪꯕꯤꯔꯛꯑꯣ ꯑꯩ ꯃꯁꯥꯒꯤ ꯃꯆꯤꯟꯗꯒꯤ ꯈꯨꯝꯍꯜꯂꯛꯑꯒꯦ ꯃꯥꯒꯤ ꯃꯈꯣꯟꯁꯦ ꯇꯥꯗꯤ ꯈꯔ ꯇꯥꯗꯕꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯚꯣꯂ꯭ꯌꯨꯝ ꯈꯔ ꯂꯩꯈꯠꯄꯤꯌꯣ ꯃꯥꯅ ꯉꯥꯡꯉꯛꯇꯣꯏꯁꯦ ꯌꯥꯝꯅ ꯁ꯭ꯂꯣ ꯃꯣꯁꯟꯗꯅꯦ ꯏꯃꯥ ꯇꯨꯔꯦ ꯀꯩꯁꯨ ꯇꯧꯗꯦꯗ.
ꯑꯩꯈꯣꯏ ꯄ꯭ꯔꯤꯇꯤꯒꯤ ꯃꯇꯥꯡꯗ ꯈꯪꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝ ꯂꯣꯏ ꯍꯪꯕꯤꯔꯣ ꯑꯩꯈꯣꯏ ꯄ꯭ꯔꯤꯇꯤ ꯍꯧꯖꯤꯛ ꯔꯦꯗꯤ ꯑꯣꯏꯈ꯭ꯔꯦ ꯃꯥ ꯆꯤꯝꯕꯥꯟꯒ ꯆꯤꯛꯑꯒ ꯃꯥꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯈꯨꯝꯊꯔꯒꯦꯅ ꯂꯩꯔꯕꯅꯤ ꯃꯥ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯍꯪꯅꯤꯡꯕ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯍꯪꯕꯤꯔꯣ ꯌꯥꯔꯦ ꯍꯧꯖꯤꯛ ꯈꯨꯝꯍꯟꯖꯔꯛꯑꯒꯦ ꯑꯩꯈꯣꯏ ꯄ꯭ꯔꯤꯇꯤ ꯈꯨꯝꯃꯒꯦ ꯍꯥꯏꯔꯤ ꯉꯁꯤꯗꯤ ꯃꯥ ꯉꯁꯤꯗꯤ ꯀꯦꯃꯦꯔꯥꯁꯦ ꯀꯩꯝ ꯏꯀꯥꯏꯗ꯭ꯔꯦ ꯑꯩ ꯈꯨꯝꯊꯔꯒꯦ ꯍꯥꯏꯅ ꯃꯥ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯅ ꯃꯌꯥꯝꯅ ꯄ꯭ꯔꯤꯇꯤꯒꯤ ꯃꯇꯥꯡꯗ ꯈꯪꯕꯤꯅꯤꯡꯕ ꯆꯦꯠꯇꯣ ꯅꯪ ꯑꯣꯐꯇ ꯊꯝꯃ ꯈꯨꯝꯕ ꯍꯥꯏꯔꯗꯤ ꯑꯣꯀꯦ ꯐꯅꯌꯥꯝ ꯂꯥꯛꯑꯝꯃꯅꯤ ꯑꯦ ꯂꯥꯛꯇꯦ ꯕ꯭ꯔꯣ ꯃꯇꯟ ꯆꯥꯔꯛꯑꯣ ꯍꯥꯏ ꯃꯇꯟ ꯄ꯭ꯔꯤꯇꯤꯒꯤ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯂꯒꯦ ꯉꯁꯤꯗꯤ ꯀꯩꯅꯣ ꯊꯣꯡꯉꯦ ꯉꯥ ꯊꯣꯡꯉꯦ ꯍꯥꯏ ꯑꯒꯨꯕꯤꯅ ꯍꯥꯏ ꯑꯒꯨꯕꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯛ ꯌꯨ ꯃꯔꯣꯜ ꯌꯥꯝꯅ ꯊꯣꯛꯑꯦ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯑꯒꯨꯕꯤ ꯍꯥꯎꯕ꯭ꯔꯣ ꯍꯪꯉꯛꯏ ꯀꯀꯥ ꯑꯃꯅ ꯗꯗꯥ ꯑꯣꯏꯗꯣꯏꯔꯥ ꯀꯀꯥ ꯑꯣꯏꯗꯣꯏꯔꯥ ꯍꯥꯎꯅꯦ ꯑꯌꯥ ꯇꯥꯔꯦ ꯍꯥꯎ ꯍꯥꯎ ꯔꯤꯀꯥꯔꯗꯣ ꯅꯪ ꯅꯍꯥꯟ ꯌꯥꯝꯅ ꯊꯣꯛꯂꯛꯄꯗ ꯎꯏꯀꯣ ꯀꯩꯁꯥꯝꯄꯥꯠꯇ ꯍꯥꯏ ꯀꯩꯁꯥꯝꯄꯥꯠꯇ ꯎꯏꯌꯦ ꯑꯩꯈꯣꯏ ꯔꯤꯀꯥꯔꯗꯣꯁꯦ ꯃꯥꯁꯦ ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯅꯩ ꯂꯩꯕꯅꯦ ꯑꯗꯨꯅꯅꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯀꯩꯁꯥꯝꯄꯥꯠꯇ ꯎꯏꯌꯦ ꯑꯩꯁꯦ ꯑꯩ ꯀꯩꯁꯥꯝꯄꯥꯠ ꯍꯥꯏ ꯗꯤꯅꯦꯁ ꯀꯔꯤ ꯍꯥꯏ ꯌꯦꯟꯖꯥꯡꯅꯣ ꯍꯥꯏ ꯇꯥꯃꯣ ꯉꯥ ꯊꯣꯡꯉꯦ ꯀꯀꯥ ꯃꯇꯟ ꯆꯥꯕꯤꯔꯛꯑꯣ ꯍꯣꯏ ꯆꯥꯔꯛꯀꯦ ꯃꯁꯥ ꯀꯔꯥꯏꯗꯒꯤꯅꯣ ꯁꯤ ꯁꯣ ꯄ꯭ꯔꯤꯇꯤ ꯀꯀꯥ ꯀꯔꯤ ꯊꯕꯛ ꯇꯧꯒꯦ ꯍꯥꯏ ꯑꯩ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯑꯩ ꯂꯦꯞꯄꯤꯌꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯇꯝꯁꯤꯗꯗꯤꯀꯣ ꯍꯥꯏ ꯑꯒꯨꯕꯤ ꯍꯥꯏ ꯕ꯭ꯔꯣ ꯑꯒꯨꯕꯤꯁꯦ ꯀꯀꯥ ꯀꯧꯕꯗꯤ ꯍꯩꯕ꯭ꯔꯣ ꯀꯀꯥ ꯀꯧꯕ ꯍꯩꯌꯦ ꯀꯀꯥ ꯑꯝꯇ ꯀꯧꯔꯛꯑꯣꯁꯦ ꯀꯀꯥ ꯑꯝꯇ ꯀꯧꯔꯛꯑꯣꯁꯦ ꯀꯩꯒꯤꯅꯣ ꯅꯪ ꯆꯦꯆꯦ ꯆꯪꯁꯤꯜꯂ ꯐꯨꯏꯗꯨꯕꯣ ꯍꯣꯏ ꯆꯒꯨꯕꯤ ꯍꯣꯏ ꯁꯦ ꯀꯀꯥ ꯑꯝꯇ ꯀꯧꯔꯛꯑꯣ ꯀꯀꯥ ꯑꯝꯇ ꯀꯧꯔꯛꯑꯣꯁꯦ ꯕꯣꯛꯁꯤꯡ ꯇꯧ ꯂꯩꯔꯦ ꯃꯥꯅ ꯀꯀꯥ ꯑꯝꯇ ꯀꯧꯔꯛꯑꯣꯁꯦ ꯀꯀꯥ ꯑꯝꯇ ꯀꯧꯔꯛꯑꯣꯕ ꯄ꯭ꯔꯤꯇꯤ ꯏꯁ ꯁꯣ ꯀ꯭ꯌꯨꯠ ꯑꯦꯟড ꯄ꯭ꯔꯤꯇꯤꯁꯤ ꯌꯥꯝꯅ ꯀ꯭ꯌꯨꯠ ꯑꯣꯏ ꯑꯃꯁꯨꯡ ꯌꯥꯝꯅ ꯐꯖꯩ ꯁꯤꯅꯤ ꯁꯤꯗ ꯍꯥꯏꯔꯛꯏꯁꯦ ꯄ꯭ꯔꯤꯇꯤꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏ ꯄ꯭ꯔꯤꯇꯤꯁꯦ ꯃꯥꯁꯦ ꯎꯈ꯭ꯔꯨꯜꯗꯒꯤꯅꯤ ꯑꯁꯦꯡꯕꯗꯤ ꯄ꯭ꯔꯤꯇꯤꯁꯦ ꯎꯈ꯭ꯔꯨꯜ ꯅꯥꯎ ꯍꯥꯏ ꯑꯒꯨꯕꯤ ꯍꯥꯏ ꯀꯀꯥ ꯑꯝꯇ ꯀꯧꯔꯛꯑꯣꯁꯦ ꯀꯀꯥ ꯑꯝꯇ ꯀꯧꯔꯛꯑꯣ ꯑꯣ ꯆꯥꯛ ꯌꯥꯎꯔꯤ ꯃꯥ ꯆꯥꯛ ꯀꯟꯅ ꯆꯥꯔꯤ ꯑꯗꯨꯅꯅꯦ ꯏꯆꯟꯁꯦꯅꯦ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯁꯨꯒꯦ ꯄ꯭ꯔꯤꯇꯤ ꯍꯥꯏ ꯄ꯭ꯔꯤꯇꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯁꯨꯏ ꯇꯔꯨꯛꯁꯤꯗ ꯅꯨꯄꯥ ꯀꯌꯥ ꯅꯨꯄꯤ ꯀꯌꯥ ꯅꯨꯄꯥ 3 ꯅꯨꯄꯤ 2 ꯄ꯭ꯔꯤꯇꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎ 3ꯅꯤ ꯅꯨꯄꯥ 4 ꯅꯨꯄꯤ 2 ꯊꯦꯡꯛ ꯌꯨ ꯕ꯭ꯔꯣ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯍꯧꯖꯤꯛ ꯂꯥꯏꯚ ꯌꯦꯡꯕꯅꯤꯀꯣ ꯍꯥꯏ ꯑꯣ ꯆꯥꯗ꯭ꯔꯤ ꯆꯥꯛꯇꯤ ꯂꯣꯏꯔꯦ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯂꯥꯏꯚ ꯇꯧꯔꯛꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯍꯥꯏ ꯁꯨꯃꯦꯛꯁꯅ ꯍꯥꯏꯔꯛꯑꯦ ꯁꯨꯃꯦꯛꯁ ꯏꯔꯥꯡꯕꯝ ꯊꯦꯡꯛ ꯌꯨ ꯁꯨꯃꯦꯛꯁ ꯑꯒꯨꯕꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝꯅ ꯑꯒꯨꯕꯤꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯕꯁꯦ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯄ꯭ꯔꯤꯇꯤꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯌꯨ ꯑꯩꯈꯣꯏ ꯄ꯭ꯔꯤꯇꯤꯁꯦ ꯌꯥꯝ ꯄꯣꯁ ꯇꯥꯕ ꯑꯉꯥꯡꯅꯤ ꯃꯁꯛ ꯃꯇꯧꯒ ꯐꯖꯕ ꯁ꯭ꯃꯥꯏꯜꯒꯁꯦ ꯌꯦꯡꯕꯤꯌꯨ ꯃꯥꯅ ꯇꯧꯊꯕ ꯁ꯭ꯃꯥꯏꯜꯁꯦ ꯑꯔꯣꯏꯕꯤꯅꯦ ꯑꯩꯈꯣꯏ ꯄ꯭ꯔꯤꯇꯤꯒꯤ ꯁ꯭ꯃꯥꯏꯜꯁꯦ ꯔꯤꯀꯥꯔꯗꯣꯒꯤꯁꯨ ꯍꯥꯏ ꯑꯣ ꯑꯩꯈꯣꯏ ꯔꯤꯀꯥꯔꯗꯣꯁꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯔꯤꯀꯥꯔꯗꯣ ꯃꯥ ꯍꯥꯏꯔꯛꯇ꯭ꯔꯦꯅ ꯃꯥ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯒ ꯂꯩꯔꯦ ꯑꯩꯈꯣꯏ ꯔꯤꯀꯥꯔꯗꯣꯁꯤ ꯂꯩꯔꯦ ꯃꯌꯥꯒ ꯈꯤꯒꯠꯂꯒ ꯑꯗꯣ ꯍꯧꯖꯤꯛ ꯃꯥꯒꯤ ꯃꯃꯤꯡ ꯑꯃ ꯄꯜꯂꯛꯄꯗ ꯃꯥ ꯌꯥꯝ ꯍꯔꯥꯎꯔꯦ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯇꯣꯏꯅꯣ ꯗꯤꯁꯦꯝꯕꯔꯗꯔꯣ
ꯑꯧ ꯗꯤꯁꯦꯝꯕꯔꯗ ꯊꯣꯛꯂꯛꯀꯅꯤꯌꯦ ꯗꯤꯁꯦꯝꯕꯔꯗ ꯊꯣꯛꯂꯛꯄꯒꯤ ꯄ꯭ꯂꯥꯟꯗꯤ ꯂꯩꯔꯤ ꯑꯗꯨꯕꯨ ꯍꯥꯏꯕ ꯀꯣꯚꯤꯗꯀꯤ ꯀꯩꯅꯣꯁꯦ ꯇꯝꯕ ꯉꯝꯗꯦꯗꯅꯀꯣ ꯑꯗꯨꯅ ꯑꯗꯨ ꯑꯦꯛꯖꯦꯛꯇꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯒꯨꯕꯤ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯄ꯭ꯔꯤꯇꯤꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯂꯣꯏꯅꯃꯛ ꯅꯨꯡꯁꯤꯌꯦ ꯊꯦꯡꯛ ꯌꯨ ꯇꯣ ꯑꯩꯈꯣꯏ ꯄ꯭ꯔꯤꯇꯤꯅ ꯇꯧꯔꯦ ꯇꯣ ꯃꯥ ꯅꯪ ꯑꯗꯨ ꯄꯥꯏꯔ ꯊꯣꯛꯂꯛꯑꯕꯣ ꯃꯝ ꯆꯥꯎꯔꯁꯨ ꯔꯤꯀꯥꯔꯗꯣ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯍꯥꯏ ꯁꯨꯔꯕꯔꯥ ꯃꯥꯏꯕꯝ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤꯌꯦ ꯔꯤꯀꯥꯔꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯀꯣꯚꯤꯗ ꯁꯤꯆꯨꯋꯦꯁꯟ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯣꯚꯤꯗꯁꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯁ꯭ꯋꯥꯏꯁꯤꯗꯁꯨ ꯑꯗꯨꯝ ꯃꯤ ꯑꯗꯨꯝ ꯅꯥꯏ ꯑꯗꯨꯝ ꯁꯤ ꯑꯗꯨꯅ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯒꯨꯕꯤ ꯔꯤꯀꯥꯔꯗꯣꯒꯤ ꯃꯤꯡꯁꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯣ ꯑꯗꯨꯗꯤ ꯔꯤꯀꯥꯔꯗꯣꯒꯤ ꯃꯤꯡꯁꯦ ꯌꯥꯝꯅ ꯄꯜꯂꯛꯂꯒꯦ ꯔꯤꯀꯥꯔꯗꯣ ꯀꯀꯥꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯀꯀꯥꯒꯤ ꯃꯃꯤꯡꯁꯦ ꯄ꯭ꯔꯁꯥꯟ ꯀꯧꯋꯦ ꯄ꯭ꯔꯤꯇꯤ ꯆꯥꯛ ꯍꯖꯥꯏꯔꯥ ꯄ꯭ꯔꯤꯇꯤ ꯆꯥꯛ ꯍꯖꯥꯏꯔꯥ ꯆꯥꯛ ꯆꯥꯔꯕ ꯍꯥꯏꯔꯣ ꯍꯥ ꯍꯦ ꯆꯥꯛ ꯍꯖꯥꯏꯔꯥ ꯄ꯭ꯔꯤꯇꯤ ꯆꯥꯛ ꯍꯖꯥꯏꯔꯥ ꯍꯖꯥꯏꯔꯦ ꯍꯥꯏꯕ꯭ꯔꯥ ꯇꯥꯡꯈꯨꯜ ꯅꯠꯇ꯭ꯔꯣ ꯄ꯭ꯔꯤꯇꯤ ꯆꯥꯛ ꯍꯖꯥꯏꯔꯥ ꯄ꯭ꯔꯤꯇꯤ ꯆꯥꯛ ꯍꯖꯥꯏꯔꯥ ꯃꯤ ꯍꯪꯉꯩꯁꯦ ꯈꯨꯝꯃꯛꯑꯣ ꯑꯣ ꯃꯥꯁꯦ ꯃꯩꯇꯩꯔꯣꯟ ꯑꯣꯏꯅ ꯉꯥꯡꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯇꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤꯀꯣ ꯃꯥꯁꯦ ꯃꯣꯏꯒꯤ ꯏꯃꯥꯁꯦ ꯏꯃꯥ ꯅꯠꯇꯕ ꯃꯣꯏꯒꯤ ꯑꯕꯣꯛꯁꯦ ꯃꯣꯏꯒꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯃꯃꯥꯒꯤ ꯃꯕꯣꯛꯀꯤ ꯁꯣꯔꯤ ꯃꯃꯥꯒꯤ ꯃꯃꯥꯁꯦ ꯃꯣꯏꯒꯤ ꯃꯃꯥꯒꯤ ꯃꯃꯥꯁꯦ ꯁꯤꯒꯤ ꯃꯃꯥꯁꯦ ꯀꯩꯅꯣꯅꯦꯕ ꯍꯥꯏꯕꯗꯤ ꯃꯣꯏꯒꯤꯅ ꯃꯕꯣꯛꯅꯤꯀꯣ ꯃꯕꯣꯛꯀꯤ ꯃꯕꯣꯛ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯏꯕꯦꯝꯃ ꯃꯕꯣꯛꯀꯤ ꯃꯕꯣꯛꯁꯦ ꯃꯩꯇꯩꯗ ꯌꯨꯝ ꯄꯥꯜꯂꯦꯕ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯣꯏ ꯒ꯭ꯔꯦꯠ ꯒ꯭ꯔꯥꯟ ꯃꯥꯗꯔꯁꯦꯀꯣ ꯑꯗꯣ ꯃꯩꯇꯩꯗ ꯌꯨꯝ ꯄꯥꯟꯕꯅꯤꯅ ꯃꯣꯏꯒꯤꯁꯦ ꯃꯣꯏꯒꯤ ꯁꯥꯒꯩꯁꯦ ꯑꯁꯦꯡꯕꯗꯤ ꯀꯩꯅꯣꯅꯦꯕ ꯍꯥꯏꯕꯗꯤ ꯃꯣꯏ ꯃꯃꯥ ꯍꯣꯏꯔꯣꯝꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯊꯅꯥꯎꯖꯝꯅꯦꯕ ꯊꯅꯥꯎꯖꯝ ꯑꯣꯏꯇꯥꯔꯒꯁꯨ ꯑꯃꯨꯛ ꯄ꯭ꯔꯤꯇꯤꯒꯤ ꯃꯃꯥꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯥꯅ ꯑꯃꯨꯛ ꯌꯨꯝ ꯄꯥꯜꯂꯤꯁꯤꯅ ꯑꯃꯨꯛ ꯇꯥꯡꯈꯨꯜꯗ ꯑꯃꯨꯛ ꯄꯥꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯁꯦ ꯇꯥꯡꯈꯨꯜꯒ ꯃꯩꯇꯩꯒ ꯀꯩꯅꯣꯅꯦ ꯃꯤꯛꯁꯅꯦꯕ ꯑꯗꯨꯃꯥꯏꯅ ꯃꯤꯛꯁ ꯑꯣꯏꯔꯕꯅꯤꯅ ꯃꯥꯁꯦ ꯃꯩꯇꯩꯔꯣꯟ ꯁꯨꯝ ꯉꯥꯡꯕꯗꯣ ꯃꯩꯇꯩꯔꯣꯟꯁꯦ ꯃꯥ ꯈꯣꯏꯇꯛ ꯇꯧꯔꯒꯁꯨ ꯃꯩꯇꯩꯔꯣꯟꯗ ꯑꯗꯨꯝ ꯉꯥꯡꯖꯩꯑꯕ ꯃꯥꯁꯦ ꯃꯥꯏ ꯃꯩꯇꯩꯔꯣꯟꯁꯦ ꯈꯔ ꯈꯣꯏꯖꯕ ꯋꯥꯅꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯥ ꯃꯩꯇꯩꯔꯣꯟ ꯑꯗꯨꯝ ꯉꯥꯡꯉꯦꯕ ꯑꯗꯣ ꯑꯩꯅ ꯑꯍꯥꯟꯕ ꯃꯥ ꯃꯩꯇꯩꯔꯣꯟ ꯉꯥꯡꯕꯗ ꯀꯩ ꯃꯔꯣꯟꯅꯣ ꯍꯪꯉꯤꯅꯦꯕ ꯑꯩꯕꯣ ꯃꯥ ꯈꯔꯗꯤ ꯈꯣꯏꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤꯅ ꯃꯥꯁꯦ ꯀꯩꯅꯣ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯈꯪꯕꯗꯤ ꯑꯟꯗꯔꯁꯇꯦꯟꯗꯤ ꯂꯣꯏ ꯇꯧꯋꯦꯕ ꯑꯗꯨꯒ ꯉꯥꯡꯕꯗꯣ ꯈꯔ ꯏꯀꯥꯏꯕꯒ ꯃꯥꯅ ꯉꯥꯡꯗꯕꯒ ꯑꯗꯨꯅꯦꯕ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯍꯩꯌꯦꯕ ꯃꯤ ꯍꯧꯖꯤꯛ ꯍꯥꯏꯔꯛꯄꯗꯣ ꯀꯩꯕ ꯆꯥꯛ ꯆꯥꯔꯕꯗ ꯀꯩ ꯍꯥꯏꯕꯅꯣ ꯇꯥꯡꯈꯨꯜꯂꯣꯟꯗ ꯑꯝꯇ ꯍꯥꯏꯔꯛꯑꯣꯕ ꯃꯖꯥꯏꯔꯥ ꯍꯥꯏꯕ꯭ꯔꯣ ꯍꯖꯥꯏꯔꯥ ꯍꯥꯏꯕ꯭ꯔꯣ ꯈꯔ ꯈꯦꯠꯅꯩꯌꯦ ꯀꯩꯅꯣ ꯈꯔ ꯈꯦꯠꯅꯩꯗ ꯑꯣ ꯃꯥ ꯉꯥꯡꯕꯒ ꯅꯪ ꯉꯥꯡꯕꯒ ꯈꯔ ꯈꯦꯠꯅꯩꯌꯦ ꯑꯩꯈꯣꯏ ꯄ꯭ꯔꯤꯇꯤ ꯀꯃꯦꯟ ꯇꯧꯔꯛꯄꯗ ꯉꯥꯡꯉꯛꯄꯗꯨꯒ ꯃꯥꯅ ꯈꯪꯕꯒ ꯈꯔ ꯈꯦꯠꯅꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯄ꯭ꯔꯤꯇꯤ ꯍꯜꯂꯣ ꯕ꯭ꯔꯣ ꯍꯜꯂꯣ ꯎ ꯃꯣꯔꯣꯛ ꯇ꯭ꯔꯦꯜ ꯍꯜꯂꯣ ꯇꯥꯃꯣꯁꯨ ꯅꯨꯡꯁꯤ ꯏꯇꯩꯃꯁꯨ ꯑꯉꯥꯡ ꯑꯍꯨꯝꯁꯨ ꯂꯣꯏꯅ ꯅꯨꯡꯁꯤ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯏꯅꯝꯃ ꯍꯧꯖꯤꯛ ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯉꯒꯦ ꯃꯊꯦꯜꯁꯦ ꯏꯅꯝꯃꯅ ꯇꯧꯗ꯭ꯔꯦ ꯑꯩꯅ ꯇꯧꯔꯦ ꯑꯩꯅ ꯉꯥ ꯑꯣꯏꯅ ꯊꯣꯡꯉꯦ ꯍꯥꯏ ꯒꯨꯕꯤ ꯔꯤꯀꯥꯔꯗꯣ ꯂꯥꯏꯔꯤꯛ ꯀꯟꯅ ꯍꯣꯠꯅꯧꯀꯣ ꯍꯥꯏ ꯍꯣꯠꯅꯒꯦ ꯀꯩ ꯌꯦꯟꯁꯥꯡ ꯆꯥꯔꯒꯦ ꯀꯀꯥ ꯆꯥꯗ꯭ꯔꯤꯌꯦ ꯉꯥ ꯊꯣꯡꯉꯦ ꯄ꯭ꯔꯤꯇꯤ ꯆꯥꯛ ꯍꯖꯥꯏꯔꯥ ꯍꯥꯏꯕꯅꯦ ꯀꯩꯅꯣ
khát tung ai lẹ nâng là hai bên nó cầm hai bà ha à ha cái puchu bà cái hai bên cái nó mà xin anh bay đi cái nó puchu hai rồi cái nó bà ha xem ta hai rồi xem cái nó cái bị gì gì mà tan nó rồi xem bị nó hai thật là cái đó đấy mà hai gì sa khá dài ra hai bên mà khá kén này mà puchu hai cái nó mà hai mà à cô bị na sa ta bữa đó sau bữa đó yam nuk si bê ao mà chỉ sắc ta bữa xưa ya đâm sắc bắc pa sắc ta bữa xí mà nó sắc in bữa đó bắc pa yam sau ấy mà bị tiêm ta hai rồi đó na puchu ha xiên này nó mít ta đấy mà nâng hai đó cái mà puchu aku yang gue bilang piti dada kau jadi juga loh. Piti cau cái đấy. Umorok Trail big fan hai là bây giờ Umorok Trail gi MKL na stay safe love you all thank you very much sire the nok pada id piti se hai long na ngango piti hai re ne Sophia na se long na ngango piti se piti di ko ai mamai den napsan ge ba adu bok taro e mai ma ko je miu ai tong le se kai ba pichung hai bram ta hai ro se hong na se 1 2 3 hai ro se pichung kan hai am hai ro se liam rem hai dore se hai à xin cái tuần này sẽ hai năm đây hai lô này xe hai lô ông ta hai lô cái được cái bên à quay căng đi quay căng không được cái này quay căng đi mấy đâu cái nó xe hai lô xe pucau pudro as loire aku pidino wang ngano mana lan tare pucau pudro hai bro pucau kita không là hai ro cái đó cái mà pucau pudro ha pucau pudro ani nang yam tang một con bị thúc bay tẹp adu hai bro Pucau pudor nó này pretty one thằng kia. Aku piti yang dah gila macam mana? Pucau kan tahu gila sih. Am tahu selalu itu gitu. Nang kita talle sih, nang kita pucau ni nak giam yang tak ada sih. Hi. Hào nè, xem quay của biung sang nghe, sẽ quay về tí nó putung mà hay cái đấy, về tí à, ngoài răng của chị cầm hai hàng em đọc hai rồi nữa, năng không có cái nữa đấy, sắc giảm hậu về hai về, sang giảm hậu về hai về gì, sang giảm hậu về hai về gì, ăn hậu về, ha, cái bác hậu về bà hậu về hay cái sắp mà như vậy đấy Come back. piti se ukul kadawai dagi oidoino where are you from nang ukul gi kadumba mafam dagi no hai lo se koi piti se ukul gi post aba myam lai bdo adai dagi ne post aba le kai am dai lo se kai no dai lo ha na de piti ai no no wam hai ge ba ibani phamina raga ai ne ta draga di mi kamai ta do no ge ba cái nó cắn nó ngang cái mùi cái thịt bắp nó cắn nó hay như vậy cái hay rồi mi ta rồi mà xem ta nó hay rồi cái gì bác riri simung oh koi peti je riri simung đấy này
아구비는 못하도 있다 우리 이거 구독 민지는 헤이 못하 빼야 돼 거의 삐티 레디 시몽되기 아도 마얌다 마얌 다 그냥 또 설로나 야 아이기 민 삐티 아이 레디 시몽되기 이게 안 하이절로 봐 세미 강나보네 봐 근데 세 강나본다 하이절로 없이 세 하이로 세 1, 2, 3 1, 2, 3 싹다 도끼 또 하이로 뭐지 세 아이기 민 삐티 까리브나 하이도 소렌 감 하이브 까지 하이도 되는 게 하이도 까리 하이도 와 아이기 민 삐티 까리 거 하이도 봐 아이기 민지 프리티 지미 지믹 yes 삐티 지믹 아이기 레이팜나 가 하이네 아이기 레이팜나 유시모 masih puliski huini na koi piti je piti jimik kawe magi full name je magi laibam na lili simuk tagi ne ukul taun de yam thape yam di thap dia pung ngam taro Mayam akoigi agubi saksa loigre hojik akoisu saksa na batawroge mayam live se matang je lotion na batawroge akoi piti je soron mayam ware ma akoina smai ngang ma je ko ma je soron ba wae ma je nuaite ma de ma na pam je to bina phamaga leibne ma pam je piti na gi photo yam post out ulura mayam da ha ya akoi piti na ha ma la pi photo post am le to ma ya dre utke ba ya di utke to ni ado mayam matang je lotion jarage ngasi hayeng mayam live sibu yengbiba mayam bu thank you very much ai amasung ai gi family gi mai kai dagi ai cha priti adai cha gubi cha lao se as mai ga dai toi jo lao cha lu bo as wa sa lu begini ni sa toi as wa se bye bye tao rồi se bye bye tao rồi tôi muốn thất đâu bye bye tao rồi 정답 나 때 bye 난 와도 못해 킬로 나 이해만 아스나 너무 메살린 하위 다 하이고 세 하위 마사 들어가디 하위 야 더니 마 아도 이해게 과 자, 낭기 싹도 하우브로 싹도 낭 사이 사바 싹도 하우브로 봐 하 낭 사이 사바 싹도 하우브로 봐 하우브로 봐 어이 에 두니또 mayam lotion jarage ngasi gi matang sida hayeng amuk atopa kaino madam thengnar mayam sibok yengbirba mayam thank you very much mati am yengbirba mayam ju thank you very much matang lotion jarage mayam bye bye to korse bye bye love you good night 다음에 가만있어